Chahi mangagi Makhada Leiba Angangsing Mark Sijinnahalloidabani. Chahi mangagi Makhada Leiba Angangsing Mark Sijinnahalloidabani Center na no bachana kanglo nama laukthokuna mari lainaba singda khangankhre. Guideline asigi matungin na COVID positive oiraba miyoi singbu layengbada steroid sijinabagi matangdasu hena seksinaba khanganki hairi. Union Health Minister na thokiba guideline asigi matungin na Chahi mangagi Makhada Leiba Angangsingda face mask sijinnahalloidabani. Adum oinamak chahi taruk na taraga mathoi phaubugi manungda leiba angangsinggi oinade mama mapasingna yamna seksinna senaduna mark sizinaba yaganai loinana chahi taraga mathoigi mathaki angangsinggi oinasu mark sizinaba matamda ahalsingna kupna yangsingadabani haire. Crime da chenaba miyoida BJP ki ticket piba yaroi haina kholau kaya laukhre. Criminal case da chenaba miyoi amata BJP kaksingda yauba yaroi. Crime da chenaba miyoi BJP ki leader oiba yaroi haiba kholau laubaga loinana down wai surchandra haiba kholau lauduna ngasi kaksing kendra gi BJP bu nungsijaba sora mayai laikai 37/31 polling station gi miyamna protest taukhre. Ngasi gi protest adu da saruk yakhiba MD Nazir Khan kauba miyo yamana phongdokhibada Prime Minister Narendra Modi amadi Union Home Minister Amit Shah na laukthokiba BJP da criminal case ta senaba miyoi sing yauba yaroi haina phongdokhiba laikhre. Masida sunatana party asina corruption singba muthana bahona ringai asida kaksing kendra da criminal case ta senaba miyoi yaholakpa yaroi. Kaksing kendra gi MLA oidiba mayang lambam Rameswar bu nungsijaba madi mahakpu thajabadagi BJP da yaurakhibane. Mangonda BJP gi ticket piraktrabade aikhoi BJP yaubagi wahanthok leite loinana criminal case ta senaba miyoi kaksing BJP mandal na yahunba yaroi. Asigumba miyoi da ticket pibidana basu appeal tauke. Malom oil depot amade oil pump sing da thau thaba lepkadawre. Gari thugairakpagi mayokta IOCL ge driver sing na protest taukhre. Haukiba January 18 ge nongalamdai da kaithel manbe military colony dage paukho se chongloi kauba miyoi ama masakhangdaba gari na thomlambadage laikhidabaga mari lainana ngarang nongalamdai pung ahum lom tabada Imphal Dimapur lambida Dimapur dage Imphal tamna thorokpa oil tanker amasung gas bullet gari chamaga kunlom Kangpokpi district ki manung chana laiba kaithel manbi thong yauramdai da ban sagwatpa singna gari kayage mingselda nungna thajinduna amasung chaina kanduna amangata chawna thogankhiba dubu yaningdaba phongdoktuna ngasi malom oil depot mamangda petroleum product puba IOCL ge gari driver singna starring thadokuna wakat khongjang changsin khre. Gari kaya thugairakhiba made driver phu chaibagi thabak chathakhiba dubu All Manipur Bulk LPG Transport Association amasung All Manipur Petroleum Product Transporter aninasu yamna kanna yaningdaba phongdokhre. Loinana mara laijadraba gari singda yamna chawna akaya toi thogankhiba sige pifam thokpa chapchaba compensation laingakna pigadabane. Loinana yaikhai thingaiba sina maram oiduna Haujik lambi da panduna lariba oil tanker sing amasung gas bullet sing Imphal da puthoroktriba phauba malom oil depot da thau thaba amasung Manipur da lariba oil pump sing da thau thaba lepkanai. Loinana sekmai gi gas bottling plant da su gas thaba leplagani haina laukthokre. Laukthokiba si All Manipur Bulk LPG Transport Association gi president Ahong Sangbam Tamphayai na ngarang phongdokhibane. Loinana ban sawatpa singna nungna thomduna amade chaina kanduna amangata thogankraba gari singi phibam singsu association ani ge apunba timna hakthengna yangsinkhi. Loinana lainga ki mafamda association na taliba amangata thoklaba gari singi compensation laingak na thubada pithokpiyo gari sing tek takaidana Imphal da puthokpiraku association ani na taliba dabi ase laingak na thavak oina pangthoktrabade sintha lepagi khongjang chatharakpa yai haiba wafam su phongdokhe. Ataba mamalda laumi singi lau khoigane M Dinesor ngasi ayuk pung 8 tabada Maharashtra mongyamba multi-purpose livestock cum agricultural and social forestry cooperative society limited Imphal gi office ta chahi asigi paikhat kadaba thabak thoram singi matangda akhanaba meeting ama pangthoktuna senthok lambi watlaba laumi singi damakta ataba mamalda lau khoinaba warep laukhre haina society asigi secretary M Joysri na press da thadorokpa cherol amana haide. Cherol asina hai ngasigi mifamadu da society asigi president Mutum Dinesor international awardee vice president BJP Manipur Pradesh Kisan Morcha na chief guest ke warol piraduna phongdoki hairibade
सोसाइटी असिगी फाउंडर प्रेसिडेंट ओइरंबा लौमी सिनमी सिंह अमदे सासन सिंहबु लूना चाना तौजरंबा चिंजाक मिपान तांगदबा इरमदम अमा सेमगटपदा अचौबा थौदांग लौजरंबा महाकी अपोकपा लैखिद्रबा मुतुम गौरोना पामजरंबा वाखलोनबु सौगतुना चही असिदगी हौदुना सेंथोक लंबे वाटलबा लौमी सिंगिदमक्ता अताबा ममलदा लौ खोइबा अमदे अतै लौ सिंगुगा मरी लेनबा थबक थौरमसिंगदा महाकना अंगंबा मतेंग पांगनी हाइना फोंदोखे महाकना मखा ताना फोंदोखिबदे लमदम असिगी लौमी सिनमी सिंगना भारत की प्राइम मिनिस्टर नरेंद्र मोदी ने पिथरगलिबा स्कीम की खुदोंग चाबसिंग मणिपुर लेंगाकना वानरबा लौमी सिंगदा हकथेंगना फंगनबिनबा पॉलिसी कया सेमहनिंगबगी अपामबसु फोंदोखे महैरोई सिंगी एग्जाम पांगथोकदबा अमदे पांगथोकलिबा सिंगी लेंगाकना एसओपी अमा सेमगदबने देसाम बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम अमदे सीबीएसई की मखादे एग्जाम पांगथोकलिबा अमदे पांगथोरकदबा एग्जाम सिंगिदमक्ता मणिपुर लेंगांगना एसओपी अमा सेमलगा एग्जाम पांगथोकदबनी हाइना डेमोक्रेटिक स्टूडेंट अलायंस ऑफ मणिपुर देसाम की सेक्रेटरी जनरल मयंगबम सोमोरजिन फोंदोखरे मणिपुर स्टेट कमीशन फॉर वुमेन गे तंग ताबा चेयरपर्सन अमा लहनबियु नुपी समाज मणिपुर स्टेट कमीशन फॉर वुमेन गे चयेतनरिबा पाउसे सिंगदा सरासन्ना उथोरकपा मणिपुर मियामगी मपुंग ओइबा नुपी खुनाइगे ख्वाइदगी लाइबक थीबनी हाइना ऑल मणिपुर वुमेन्स सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज जनरल सेक्रेटरी पी सुबिताना थोकपा चेरोल अमना फोंदोरकले चेरोल अदुना मखाताना हाई लमदम सिगी नुपी सिंगना खौरांग नाइजरकपा ngaside mangphaunaraba मणिपुर स्टेट कमीशन फॉर वुमेन लाकपदा लमदम सिगी नुपी ओइबी सिंगना यामना हराउजखे नुपी सिंगतगी ओइबा वाफमगा मरी लेनबा वाथोक सिंग मफम मतम चाना वाखैबा पुरकलगनी खन्ना यामना साउथोकसना लाखिबने अदुबु पुमनमक्सिगी तायोनबदा हंदकता मणिपुर स्टेट कमीशन फॉर वुमेन की मनुंगे ओइबा चयेनबा वाफम सिंग मणिपुर की पाउसे सिंगदा फोंदोरकपा हाइबसे मणिपुर मियाम की मपुंगोइना नुपी सिंगी ख्वाइदगी लाइबक थीबनी हाइना नुपी समाजना लौवी हाइरे लोइनना मखाताना सिगुंबा चरांगनबा चयेनबा वाफम सिंग थोखनदनबा मणिपुर लेंगाकना सिनबियो अथुबा मतमदसु मणिपुर लेंगाकना मणिपुर स्टेट कमीशन फॉर वुमेन की तंग ताबा चेयरपर्सन अमा लहनबिदुना नुपी सिंगी मरा चेटपा वुमेन कमीशन अमा ओहेनबा होनबियो मखाताना सिगुंबा लाइबक थीबो वाफम असि मणिपुर स्टेट कमीशन फॉर वुमेन द थोक्तनबसु मणिपुर लेंगाकना अथुबा मतमदा होनबियो मियाम मांगदा सबाक फाकना असोइबसिंग फोंदोरकपना मणिपुर स्टेट कमीशन फॉर वुमेन मपुंग फाना मथौ पांगथोकपा ngamdaba कमीशन ओहेंदनबा सिनबिगनो अथुबा मतमदा मणिपुर स्टेट कमीशन फॉर वुमेन गे मतिक चाबी चेयरपर्सन हापतुना हानगुम शक्ति लेबा मरा चेटपा वुमेन कमीशन ओहेननबा मणिपुर लेंगाकना सिनबियो एनपीपी की नेशनल प्रेसिडेंट कॉनरेड संगमा कोविड-19 पॉजिटिव ओइरे नेशनल पीपल्स पार्टी एनपीपी गे नेशनल प्रेसिडेंट अमसुंग मेघालय की चीफ मिनिस्टर कॉनरेड संगमा कोविड-19 पॉजिटिव ओइरे महाक सेल्फ आइसोलेशन तौदुना लैरे महाक मणिपुर दा पांगथोकदोरिबा इलेक्शन असिगा मरी लैनना मणिपुर दा हयेंग जनवरी 19 दा लाक्तुना पार्टी की टिकेट पीबगी मतंगदा अमसुंग इलेक्शन असिदा एनपीपी ना माई पाकनबा पार्टी मेंबर सिंगा उननबगी प्लान प्रोग्राम तौरंबने अरोइबदा ताबिरिबा पुंगदमकपु थागतचरी।